ꯅꯨꯡꯁꯤꯖꯕꯁꯦ ꯌꯥꯝꯅ ꯀꯥꯏꯕ ꯑꯣꯏꯔꯕ ꯔꯣꯅꯥꯜ? ꯀꯥꯏꯕꯗ ꯅꯠꯇꯦ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ. ꯆꯝꯅ ꯍꯤꯡꯕ ꯑꯣꯏꯅ ꯇꯝꯃꯨ. ꯆꯝꯅ ꯍꯤꯡꯕ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤꯁꯨꯗꯕꯅꯤ ꯕꯦꯝꯃ. ꯃꯇꯝꯒꯤ ꯆꯠꯅꯕꯤꯗꯤ ꯑꯗꯨꯝ ꯆꯦꯟꯖ ꯂꯥꯛꯀꯅꯤ. ꯆꯦꯟꯖ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪ ꯁꯨꯝ ꯆꯦꯟꯖ ꯇꯧ ꯂꯩꯒꯗ꯭ꯔꯣ? ꯗ꯭ꯔꯦꯁꯀꯤꯁꯨ ꯈꯜꯂꯨꯅꯨ. ꯃꯤꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯤ ꯑꯗꯥ ꯄꯥꯏꯈꯤꯅꯁꯨ ꯈꯟꯒꯅꯨ. ꯈꯟꯗꯦꯅ ꯑꯩꯁꯨ ꯈꯪꯉꯤꯗ. ꯑꯗꯨꯅ I really admire your personality. You are different and stay that way. Ayo. ꯀꯩꯗꯧꯔꯒꯦ? ꯍꯥ? ꯀꯦꯝ ꯇꯧꯗꯤ. ꯁꯣꯛꯄ꯭ꯔꯕ? ꯁꯣꯛꯇꯦ. ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯌꯦꯡꯒꯦꯁꯦ? ꯀꯦꯝ ꯇꯧꯗꯤꯌꯦ. ꯑꯁ, ꯁꯦ, ꯈꯨꯗꯥꯗꯣ. ꯁꯦ, ꯑꯩꯒꯤꯁꯤ ꯇꯣꯡꯉꯁꯦ. ꯍꯜꯂꯁꯦ. ꯍꯟꯅꯕꯅꯦ ꯇꯣꯡꯉꯣ ꯍꯥꯏꯁꯦ. ꯆꯥꯔꯣꯏꯒꯦ ꯁꯤꯗꯤ ꯀꯩꯅꯣ? ꯈꯨꯃꯨꯛ ꯌꯦꯡꯕ ꯅꯠꯇꯦ ꯃꯤ ꯁꯥꯏꯁꯨ ꯇꯨꯕꯤ. ꯃꯤꯅ ꯅꯣꯛꯅꯔꯛꯀꯅꯤ ꯇꯜꯂꯦ. ꯅꯪꯗꯤ ꯆꯄꯜꯕꯨ ꯇꯣꯡꯗꯣꯔꯤ. ꯑꯩꯗꯤ ꯇꯣꯡꯗꯕꯤꯅꯤ ꯌꯦꯡꯉꯣ. ꯌꯥꯔꯅꯤ. ꯑꯩ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ ꯇꯣꯡꯗꯕꯤ. ꯋꯥꯊꯤ ꯇꯧꯅꯨꯀꯣ. ꯑꯅꯝꯃꯤ ꯀꯟꯅꯤ ꯀꯜꯂꯅ. ꯁꯦ, ꯁꯤ ꯇꯣꯡꯖꯜꯂꯨꯁꯦ. ꯁꯤ ꯇꯣꯡꯖꯜꯂꯨ. ꯑꯁ, ꯑꯩ ꯉꯝꯃꯔꯣꯏ. ꯂꯧꯊꯣꯛꯆꯔꯒꯦ. ꯍꯩꯃꯥ, ꯂꯧꯊꯣꯛꯀꯅꯣ ꯍꯥꯏꯔꯒ. ꯑꯁ ꯌꯥꯝ ꯆꯥꯎꯕꯁꯦ ꯀꯃꯥꯏꯅ ꯇꯣꯡꯗꯣꯏꯅꯣ? ꯂꯥꯛꯑꯣ, ꯆꯠꯁꯤ. ꯄꯥꯄ ꯇꯣꯡꯉꯣ. ꯇꯣꯡꯉꯣꯗꯤ ꯇꯣꯡꯉꯣ. ꯅꯪ ꯑꯗꯨꯝ ꯌꯦꯡ ꯂꯩꯍꯧꯀꯣ. ꯑꯩ ꯆꯠꯂꯦꯍꯦ. ꯑꯩ ꯅꯪꯒꯤ ꯂꯦꯞꯄꯤꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯗꯦ. ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯈꯪꯗꯦ ꯑꯩꯁꯨ. ꯍꯪꯒꯅꯨ ꯑꯩꯉꯣꯟꯗ ꯑꯝꯇ. ꯐꯝꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯐꯝꯕ ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯐꯝꯃꯦ. ꯀꯩꯗꯧꯔꯦꯕ? ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦꯕ? ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯁꯤꯕꯣ. ꯑꯉꯥꯡ ꯃꯆꯥ ꯅꯪꯅ ꯏꯃꯨꯡ ꯄꯨꯝꯕ ꯑꯃ ꯀꯣꯛ ꯁꯥꯍꯟꯗꯅ. ꯊꯥꯏꯅ ꯑꯩꯅ ꯅꯪ ꯐꯨꯕꯗꯨ ꯅꯤꯡꯁꯤꯡꯉꯣ. ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯀꯩꯝꯇꯒ ꯃꯋꯥ ꯂꯧꯗꯕꯤꯅꯦꯕ ꯅꯪ ꯇꯧꯔꯤꯁꯦ. ꯂꯣꯟꯊꯣꯛꯇꯕꯤ ꯀꯥꯏꯅ ꯀꯧꯔꯁꯤꯔꯣ ꯅꯪ ꯃꯤꯡꯁꯦ? ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦꯒ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ? ꯀꯩꯁꯨꯝ ꯂꯩꯇꯦ. ꯑꯗꯨꯗꯤ ꯅꯪ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ ꯍꯥ? ꯑꯗꯨꯗꯤ ꯅꯠꯇꯦ. ꯅꯠꯇꯦ. ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯕ? ꯈꯨꯍꯥꯏꯗꯣ ꯌꯥꯗꯦꯅꯦ. ꯃꯆꯤꯟ ꯊꯤꯔꯦ ꯑꯉꯥꯡꯁꯦ. ꯀꯣꯂꯦꯖꯁꯨ ꯀꯥꯔꯦ, ꯅꯪ ꯂꯩꯁꯥꯕꯤꯁꯨ ꯗꯃꯥ ꯐꯥꯔꯦ. ꯅꯠꯇꯦ, ꯀꯩꯗꯧꯕꯩ ꯏꯀꯥꯏꯔꯤꯅꯣꯕ? ꯀꯅꯥꯗ ꯀꯤꯔꯤꯅꯣꯕ? ꯑꯁ, ꯑꯩ ꯈꯨꯠꯁꯥꯁꯦ ꯃꯔꯦꯡ ꯆꯠꯂꯛꯀꯗꯣꯔꯦ. ꯀꯣꯏꯗꯦ ꯍꯥꯏꯗꯨꯕꯨ. ꯅꯆꯤꯟ ꯈꯨꯊꯤꯗꯣ. ꯑꯁꯦꯡꯕ ꯈꯪꯉꯨꯕ ꯑꯩꯗꯤ ꯅꯣꯛꯅꯤꯡꯉꯦꯅꯦ. ꯃꯃꯤꯡꯒ ꯀꯣꯟꯅꯅ ꯍꯥꯏꯔꯣ ꯍꯥꯏꯕ꯭ꯔꯣ? ꯅꯣꯏ ꯇꯥꯃꯣꯗ ꯍꯥꯏꯗꯣꯛꯎꯔꯣ. ꯂꯥꯁ ꯑꯣꯏꯅ ꯑꯩ ꯑꯃꯨꯛꯇꯪꯒ ꯍꯪꯒꯦ. ꯀꯣꯏꯗꯦ. ꯂꯥꯁꯅꯤꯀꯣ ꯁꯤꯅ. ꯁꯤꯗꯒ ꯅꯪ ꯅꯆꯤꯟ ꯑꯗꯨꯝ ꯊꯤꯔꯛꯑꯕ. ꯅꯕꯨꯡꯗ ꯑꯗꯨꯝ ꯗꯥꯏꯔꯦꯛ. ꯀꯣꯏ. ꯑꯣ, ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯄꯩꯅꯣ? ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯛꯏꯕ. ꯀꯩꯒꯤ ꯃꯥꯗꯤ? ꯃꯣꯏ ꯃꯃꯥꯅ ꯌꯥꯗꯕꯒꯤ. ꯌꯥꯗꯕꯒꯤ ꯃꯔꯝꯁꯤꯅ ꯀꯩꯒꯤ? ꯌꯦꯛ ꯊꯣꯛꯄꯒꯤ. ꯌꯦꯛ? ꯀꯣꯏꯅꯕꯅ ꯀꯌꯥꯝ ꯀꯨꯏꯔꯕ? ꯆꯍꯤ 2 ꯍꯦꯜꯂꯦ. ꯏꯃꯩ! ꯔꯣꯃꯥꯟꯁꯇꯤ ꯉꯟꯇꯥꯅ ꯃꯩꯕꯨꯟꯗ ꯅꯦꯠ ꯂꯩꯔꯝꯃꯤꯅꯦ. ꯑꯗꯣ ꯃꯣꯏ ꯃꯥꯅ ꯌꯥꯗꯦꯅ ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯛꯏꯔꯣ ꯅꯉꯣꯟꯗ? ꯐꯣꯟꯗꯣ ꯑꯝꯇ. ꯁꯦ. ꯌꯥꯔꯁꯦ. ꯂꯣꯏꯔꯦ ꯄꯥꯕ. ꯑꯚꯤꯃ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯇ ꯑꯩ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ. ꯃꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯇꯁꯨ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ. ꯅꯪꯀꯣ ꯑꯩꯅ ꯁꯥꯎꯗꯅ ꯅꯨꯄꯥ ꯑꯝꯗ ꯀꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯗꯤꯀꯣ ꯅꯪ ꯀꯞꯐꯧꯅꯤꯀꯣ. ꯅꯪ ꯅꯨꯄꯥꯒꯁꯨ ꯂꯣꯟꯅ ꯀꯣꯏꯔꯤꯕ ꯑꯣꯏꯔꯦ? ꯀꯣꯏꯕ ꯅꯠꯇꯦ.
ꯃꯤꯅ ꯄꯥꯝꯃꯦ ꯍꯥꯏꯔꯛꯄꯅꯦ ꯀꯥꯎꯊꯣꯛꯄ ꯆꯍꯤ 2 ꯆꯨꯞꯅ ꯑꯩꯅ ꯀꯧꯕ ꯇꯝꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯉꯝꯗꯦ ꯑꯩ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄꯗꯤ ꯑꯩ ꯉꯝꯗꯦ ꯅꯨꯄꯤ ꯃꯥꯅ ꯈꯔ ꯍꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯐꯠꯇꯦ ꯍꯣꯏꯗꯦ ꯍꯥꯏꯔꯕꯗꯤ ꯈꯔ ꯁꯣꯍꯜꯂꯣ ꯍꯥꯏꯕ ꯍꯌꯦꯡꯅꯦ ꯐꯠꯇ ꯅꯨꯡꯗ ꯑꯣꯏꯔꯛꯀꯗꯣꯏꯁꯦ ꯁꯥꯒꯩꯁꯤꯒꯤ ꯏꯗꯅꯤꯅꯦ 마이버건 굴러고 사람 하옥지네 암산 없어 기버건 굴러도 우시트네 마요 암튼에 따르거네 머서고 등에 딱 가요 ꯌꯥꯝ ꯌꯦꯠꯄꯤ ꯈꯣꯠꯄꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯊꯣꯛ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤꯔꯣ ꯃꯗꯨ ꯈꯟꯅꯕ ꯌꯥꯏ ꯄꯥꯃ 이마 너 ꯍꯧꯖꯤꯛ ꯆꯠꯅꯗ꯭ꯔꯦ ꯀꯩꯅꯣ ꯌꯦꯛ ꯊꯣꯛꯄꯕꯨ ꯆꯠꯅꯗꯕ ꯂꯩꯕ꯭ꯔꯣ ꯑꯁ ꯌꯥꯝꯅꯗꯤ ꯊꯥꯖꯗꯦ ꯃꯥꯁꯨ ꯑꯗꯨꯒ ꯅꯪꯁꯨꯅꯦ ꯑꯩ ꯌꯨꯝꯗ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯏꯆꯦꯝꯃ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯥꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯄꯥꯎ ꯆꯦꯜꯂꯛꯏ ꯅꯠꯇꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯁꯤꯔꯥꯏꯕ ꯌꯥꯅꯤꯗ ꯇꯥꯗ ꯅꯪꯒꯤꯁꯦ ꯇꯁꯦꯡꯅ ꯂꯦꯞꯄꯕꯣ ꯑꯣꯔꯀꯤꯗ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯍꯥꯏꯔꯛꯑꯒꯦꯅꯦ ꯂꯤꯔꯦꯗ ꯃꯥꯕꯣ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯑꯃꯗꯤ ꯉꯥꯡꯈ꯭ꯔꯦ not because I want to it just because I have no other option ꯁꯥꯎꯅꯨꯀꯣ ꯕꯦꯝꯃ ꯋꯥꯍꯩ ꯈꯛꯇꯅꯤ ꯊꯋꯥꯟ ꯊꯥꯖꯜꯍꯧꯔꯨꯕ ꯊꯋꯥꯏꯁꯤꯃꯗꯤ ꯅꯪꯒꯤ ꯀꯠꯊꯣꯛꯄ ꯉꯝꯖꯒꯦ ꯑꯣꯏꯗꯕ ꯅꯠꯇꯦ ꯋꯥꯍꯩꯁꯦ ꯊꯃꯣꯏ ꯁꯦꯡꯕ ꯋꯥꯍꯩꯅꯤ ꯋꯥꯍꯩꯗꯨꯃꯗꯤ ꯅꯪ ꯁꯩꯇꯒꯤ ꯑꯣꯏꯖꯒꯦ ꯇꯧꯕ ꯉꯝꯃꯝꯒꯅꯤ ꯍꯥꯏꯕꯗꯤ ꯍꯦꯛ ꯀꯣꯛ
ꯅꯣꯛꯆꯔꯤꯕ ꯅꯃꯥ ꯑꯩꯅꯐꯥꯎ ꯊꯥꯖꯗꯦꯅꯦꯍꯦ ꯆꯤꯟ ꯅꯨꯄꯥꯒꯨꯝꯅ ꯂꯣꯏꯅ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯅꯣꯏꯅꯗꯤ ꯑꯃ ꯍꯦꯟꯖꯜꯂꯨꯔꯤꯗꯕꯣ ꯅꯪ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯦ ꯍꯥꯏꯔꯁꯨ ꯀꯥꯎꯔꯕ꯭ꯔꯥ ꯅꯥꯎ ꯃꯃꯥ ꯑꯣꯏꯌꯣ ꯅꯪ ꯍꯧꯖꯤꯛꯔꯒ ꯑꯩꯉꯣꯟꯗ ꯃꯃꯥ ꯐꯥꯎꯇꯅꯣ ꯑꯩꯉꯣꯟꯗ ꯅꯪ ꯃꯃꯥ ꯐꯥꯎꯇꯅꯣ ꯍꯥꯏꯁꯦ ꯃꯃꯥ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯌꯣ 이까이 강남이 미래 누빠네 망쳐봐 냈지 너도 이런가 하이나 싱나 콩 당가다 봐 나트로 그래 옛감나 와칸 텔리바 누피 마나 카라 한가드라 하이가 어떡네 가이바 칸키드라 하이바 하이앵네 파타 능도 이라가 도이세 사가이세기 이더니네 ꯅꯪꯗꯤ ꯄꯨꯔꯥ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦꯅ ꯀꯩꯕꯣ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯃꯗꯨꯕꯨ ꯅꯪꯉꯣꯟꯗ ꯇꯥꯛꯇꯅ ꯂꯩꯕ ꯌꯥꯕ ꯃꯇꯝꯂꯅꯦ ꯅꯨꯡꯇꯤꯒꯤ ꯎꯅꯩꯗꯨꯗꯤ ꯀꯣꯂꯦꯖꯇ ꯎꯅꯕ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦꯅꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯗꯦꯠꯀ ꯆꯠꯄꯗꯣ ꯑꯗꯨꯃꯗꯤ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯈꯜ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤ ꯅꯨꯄꯤ ꯃꯈꯜ ꯀꯌꯥ ꯑꯃꯁꯨ ꯄꯨꯜꯂꯛꯏ ꯃꯁꯛ ꯐꯖꯕꯤ ꯏꯔꯥꯡ ꯇꯧꯕꯤ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯄꯩꯁꯥ ꯄꯥꯏꯕꯤ ꯃꯣꯏ ꯃꯌꯥꯝꯁꯤꯗꯒꯤ ꯅꯪꯅ ꯄꯨꯛꯇꯣꯡ ꯇꯣꯡꯉꯥꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯃꯤꯔꯛꯇꯤꯟ ꯌꯥꯔꯣꯏ ꯅꯪ ꯁꯤ ꯅꯦꯆꯔꯁꯤꯗꯤ ꯄꯔꯥ ꯐꯥꯕ ꯐꯥꯗꯕꯩꯁꯨ ꯅꯠꯇꯕ ꯋꯥ ꯉꯥꯡꯗꯕꯩꯕꯨ ꯃꯤꯕꯨ ꯄꯪꯐꯨꯗ ꯐꯨꯏꯅꯦ ꯁꯤꯒꯨꯝꯕꯁꯤꯅꯦ ꯃꯣꯂꯤ ꯌꯥꯝ ꯀꯜꯂꯤꯁꯦ ꯑꯗꯨꯗꯤ ꯇꯧꯔꯝꯃꯣꯏꯗ ꯅꯪꯁꯨ ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯔꯤꯅꯦꯅ ꯇꯧꯔꯤꯗꯣ ꯃꯥꯅꯗꯤ ꯅꯨꯡꯁꯤꯔꯤꯔ ꯅꯨꯡꯁꯤꯗ꯭ꯔꯤꯔ ꯑꯩꯅ ꯂꯦꯛꯊꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗꯨꯔꯥ ꯅꯪ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄꯗꯤ ꯍꯩꯇꯦ ꯈꯨꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯑꯕꯦꯝꯃ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯗꯥꯝꯆꯥ ꯑꯦ ꯀꯥꯏ ꯂꯩꯕ ꯅꯪꯗꯤ ꯌꯥꯆꯪꯉꯛꯄꯁꯤꯗ ꯅꯪꯅ ꯌꯦꯅ ꯈꯥꯗ ꯀꯞꯄꯤꯁꯦ ꯐꯠꯇꯦꯕ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯂꯥꯛꯑꯣ ꯍꯣꯏ ꯃꯥꯕꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅꯅꯦ ꯍꯦꯛꯇ ꯍꯧ ꯍꯣꯠꯅꯔꯗꯝꯅꯦ ꯍꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯁꯨꯅꯦ ꯇꯧꯗꯕ ꯌꯥꯗꯦ ꯃꯃꯥ ꯍꯥꯏꯌꯣ ꯏꯁꯥꯁꯤ ꯌꯥꯝ ꯋꯥꯏ ꯀꯞꯄꯗꯤꯅꯦ ꯃꯁꯥꯅ ꯋꯥꯕ ꯇꯥꯕ ꯃꯅꯦꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯨꯗ ꯆꯦꯟꯊꯣꯛꯈ꯭ꯔꯤꯅꯤꯅꯦ ꯃꯕꯨꯡꯅꯦꯅ ꯑꯩꯗꯤ ꯊꯥꯖꯔꯨꯔꯦ ꯑꯗꯩ ꯏꯕꯨꯡꯗꯨꯅ ꯑꯗꯨꯝ ꯄꯨꯈ꯭ꯔꯦꯗꯅ ꯑꯗꯩꯗꯤ ꯖꯦꯛꯁꯟ ꯅꯤꯇꯤ ꯈꯪꯍꯟꯒꯦꯗꯅ ꯃꯣꯏ ꯀꯥꯏ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯁ ꯇꯥꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯍꯦꯛꯇ ꯆꯦꯟꯖꯟꯈ꯭ꯔꯦ ꯅꯨꯡꯁꯤꯕꯁꯦ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ꯭ꯔꯥ ꯍꯣꯡꯇꯣꯛꯀꯦ ꯍꯣꯡꯇꯣꯛꯑꯣꯏ ꯍꯥꯏꯕꯗꯨꯅꯤ ꯅꯪ ꯑꯩꯅ ꯂꯦꯞꯀꯗꯕꯅꯤ ꯀꯩꯅꯣ ꯅꯪ ꯑꯩ ꯀꯥꯏꯅ ꯇꯧꯔꯛꯏꯁꯤꯅ ꯍꯩꯁ ꯀꯅꯥꯅꯣꯝ ꯂꯥꯛꯑꯝꯃꯤꯗ ꯀꯨꯏꯔꯦꯅ ꯂꯥꯛꯄ ꯑꯩ ꯉꯥꯏꯍꯥꯛ ꯇꯧꯔꯛꯀꯦꯀꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯆꯥꯛꯁꯤ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦꯕ ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯁꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯩꯕꯨ ꯑꯝꯇ ꯇꯨꯝꯍꯜꯂꯨꯕ ꯀꯩꯅꯣ ꯅꯪ ꯑꯩꯃꯨꯛ ꯌꯥꯎꯁꯟꯕꯤꯗꯨꯅ ꯍꯌꯦꯡ ꯅꯪꯒꯤ ꯀꯥꯟꯗꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯏꯁꯜꯂꯨꯗ ꯇꯥꯏꯁꯤꯟꯅꯤꯡꯉꯥꯏꯒꯤꯅꯦ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇꯦ ꯑꯣꯔꯀꯤꯗꯇꯣ ꯀꯣꯛ ꯂꯧꯁꯜꯂꯣꯅ ꯍꯥꯏꯔꯦ ꯑꯩꯅ ꯍꯟꯗꯛꯁꯨ ꯑꯩꯅ ꯀꯥꯗꯕ ꯌꯥꯗꯕꯅꯤ ꯂꯨꯈꯣꯏ ꯑꯩ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤꯅꯦ ꯁ꯭ꯌꯥꯝꯒꯤ ꯏꯃꯨꯡꯗ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯄꯤꯁꯟꯗꯅꯅꯦ ꯋꯥꯊꯣꯛ ꯊꯣꯛꯍꯜꯂꯣ ꯃꯗꯨꯒꯤ ꯆꯔꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗꯅꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯦꯜ ꯍꯩꯊꯕ ꯌꯥꯕ ꯍꯩꯊꯔꯒ ꯃꯤ ꯆꯤꯡꯊꯣꯛꯅꯕ ꯇꯧꯁꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯦ ꯄꯥꯎꯈꯨꯝ ꯂꯩꯇꯦ ꯂꯩꯇꯕꯗꯣ ꯅꯪꯅ ꯂꯩꯍꯟꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯇꯜꯂꯦꯕ ꯑꯩ ꯁꯛꯇꯣ ꯐꯣꯇꯣꯗ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯁ ꯍꯌꯦꯡ ꯈꯦꯝꯕ ꯑꯃ ꯄꯥꯏꯔꯛꯑꯦꯗ ꯑꯣ ꯍꯌꯦꯡ ꯄꯥꯏꯖꯔꯦ ꯇꯟꯖꯥ ꯈꯪꯗ꯭ꯔꯣ ꯑꯩꯗꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯔꯞꯁꯟ ꯃꯨꯊꯠꯁꯦꯅ ꯊꯣꯛꯂꯛꯄꯅꯤ ꯁꯨꯁꯥꯟ ꯁꯦꯟ ꯎꯔꯗꯤꯅꯦ ꯃꯤꯠ ꯊꯛꯂꯣꯏꯗꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯀꯔꯞꯁꯟ ꯃꯨꯊꯠꯄꯗꯅꯦ ꯀꯔꯞꯁꯟ ꯆꯪꯉꯤ ꯀꯩꯒꯤꯅꯣ ꯃꯐꯝꯁꯤ ꯇꯥꯟꯅ ꯑꯩ ꯄꯨꯔꯒ ꯂꯥꯛꯏꯁꯦ ꯃꯐꯝꯁꯦ ꯑꯩ ꯑꯝꯇ ꯆꯠꯇ꯭ꯔꯤꯕꯒꯤ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯅꯪꯁꯨ ꯄꯨꯅꯤꯡꯕ ꯒꯣꯠ ꯏꯠ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯌꯦꯡꯒꯦꯁꯤ ꯀꯩꯝ ꯇꯧꯗꯤꯌꯦ ꯑꯁ ꯁꯦ ꯈꯨꯗꯥꯗꯣ ꯑꯣ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯖꯥꯔꯦ ꯑꯣꯔꯀꯤꯗ ꯂꯩꯔꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯤ ꯃꯥꯟꯕ ꯋꯥꯠꯄ ꯅꯨꯄꯥꯁꯤꯗꯤ ꯄꯥꯝꯗꯤ ꯄꯥꯝꯃꯤ ꯁꯨꯁꯥꯟꯒꯤ ꯋꯥꯇꯥꯁꯦ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯌꯥꯝꯅ ꯊꯝꯅꯤꯡꯉꯤ ꯑꯗꯨꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯄꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯑꯩꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤ ꯌꯦꯛꯊꯣꯛꯑ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯆꯥꯅꯁꯨꯗ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯣꯏꯅꯦ ꯏꯃꯥ ꯑꯗꯨ ꯍꯧꯖꯤꯛ ꯆꯠꯅꯗꯦ ꯀꯩꯅꯣ ꯌꯦꯛ ꯊꯣꯛꯄꯕꯨ ꯆꯠꯅꯗꯕ ꯂꯩꯕ꯭ꯔꯣ ꯑꯩ ꯅꯪꯒꯤ ꯂꯦꯞꯄꯤꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯗꯦ ꯑꯗꯨꯗꯤ ꯀꯩꯗꯧ ꯍꯥꯏꯕꯅꯣ
ꯑꯩꯅ ꯐꯣꯇꯣ ꯀꯥꯞꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯇꯥꯃꯣꯅ ꯈꯪꯉꯗꯤ ꯑꯩ ꯁꯣꯏꯗꯅ ꯆꯩꯔꯅꯤ. ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯁꯨꯝꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦꯕ. ꯅꯨꯄꯤꯅ ꯈꯠꯆꯟꯅꯕꯁꯦ ꯌꯥꯝ ꯁꯥꯎꯋꯦ. ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯅꯦꯕ. ꯔꯣꯅꯥꯜ! ꯃꯃꯥꯗꯤ ꯗꯗꯥ ꯍꯣꯏꯗ ꯂꯩꯍꯧꯗ꯭ꯔꯣ? ꯀꯩ ꯍꯥꯏꯕ? ꯑꯃꯨꯛꯇꯒ. ꯃꯃꯥꯕꯨ ꯍꯥꯏꯕ. ꯈꯪꯉꯦ, ꯑꯗꯨꯕꯨꯗꯤ ꯂꯩꯍꯧꯋꯤ. ꯑꯗꯨ ꯅꯠꯇꯕ ꯑꯃꯗꯣ. ꯉꯔꯥꯡꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯣꯜ ꯑꯝꯇ ꯇꯧꯔꯛꯑꯣ. ꯑꯥꯔꯖꯦꯟꯇꯤꯅꯥ ꯐꯖꯅ ꯍꯥꯏꯔꯒ. ꯀꯩꯗꯧꯔꯕꯅ? ꯊꯦꯡꯕꯗꯨꯗ. ꯑꯁꯨꯛ ꯂꯨꯕ ꯋꯥꯁꯤꯕꯨ ꯀꯃꯥꯏꯅ ꯑꯗꯨꯛ ꯂꯥꯏꯅ ꯂꯧꯏꯅꯣꯕ? ꯌꯥꯅꯤ, ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯑꯗꯨꯝ. ꯅꯪ ꯀꯣꯂꯦꯖ ꯆꯠꯀꯗ꯭ꯔꯥ? ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯕꯤꯔꯒꯦ. ꯑꯗꯨꯒ ꯋꯥꯗꯨꯁꯨ ꯍꯥꯏꯔꯒꯦꯕ. ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ. ꯀꯥꯏꯗꯩꯅꯣ? ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯄꯨꯂꯞ ꯑꯋꯥꯕ ꯇꯥꯃꯤꯟꯅ ꯇꯥꯔꯦꯅ. ꯀꯩꯕꯣ? ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯚ ꯑꯝꯇ ꯇꯧꯃꯤꯟꯅꯁꯤ. ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯕꯥꯅꯤꯃꯛ ꯑꯋꯥꯕ ꯇꯥꯔꯅꯤ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯪ ꯖꯦꯛꯁꯟ ꯈꯪꯕ꯭ꯔꯥ? ꯈꯪꯉꯦ. ꯉꯔꯥꯡ ꯑꯩꯅ ꯅꯪꯒꯤ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯣ ꯃꯥ ꯎꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯗ ꯃꯥꯅ ꯋꯥꯈꯜꯗꯣ ꯄꯨꯔꯥ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ. ꯑꯗꯨꯒ ꯅꯣꯏ ꯇꯥꯃꯣꯗ ꯍꯥꯏꯅꯤꯁꯨ ꯇꯧ ꯂꯩꯔꯦ. ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯟꯅꯔꯅꯨ ꯌꯥꯔꯦ. ꯅꯠꯇꯦ, ꯁꯤꯕꯨ ꯐꯥꯒꯤ ꯌꯥꯕ ꯋꯥꯔꯣ? ꯑꯩꯗꯤ ꯁꯣꯝꯗ ꯃꯊꯥ ꯁꯥꯃꯟꯗꯅ ꯑꯍꯤꯡꯃꯨꯛ ꯇꯨꯝꯗꯦ. ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯂꯛꯅꯔꯤ ꯃꯥꯜꯂꯦ. ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ. ꯅꯕꯨꯡꯅ ꯅꯌꯥꯡꯂꯦꯟꯗꯣ ꯁꯥꯟꯅꯔꯀꯥꯟꯗ ꯐꯥꯒꯤꯅꯤ ꯐꯥꯒꯤ ꯅꯠꯇꯦꯗꯣ ꯈꯪꯉꯅꯤ. ꯑꯩꯅ ꯐꯣꯇꯣ ꯀꯥꯞꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯇꯥꯃꯣꯅ ꯈꯪꯉꯗꯤ ꯑꯩ ꯁꯣꯏꯗꯅ ꯆꯩꯔꯅꯤ. ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯁꯨꯝꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦꯕ. ꯅꯨꯄꯤꯅ ꯈꯠꯆꯟꯅꯕꯁꯦ ꯌꯥꯝ ꯁꯥꯎꯋꯦ. ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯅꯦꯕ. ꯅꯪ ꯀꯞꯄꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯚ ꯇꯧꯗꯣꯔꯤꯕꯣ? ꯐꯖꯅ ꯑꯝꯇ ꯁꯦꯡꯗꯣꯛꯀꯣ. ꯑꯩꯈꯣꯏ ꯇꯥꯃꯣꯗꯒ ꯍꯥꯏꯔꯛꯑꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ. ꯔꯣꯅꯥꯜ! ꯃꯃꯥꯗꯤ ꯗꯗꯥ ꯍꯣꯏꯗ ꯂꯩꯍꯧꯗ꯭ꯔꯣ? ꯀꯩ ꯍꯥꯏꯕ? ꯑꯃꯨꯛꯇꯒ. ꯃꯃꯥꯕꯨ ꯍꯥꯏꯕ. ꯈꯪꯉꯦ, ꯑꯗꯨꯕꯨꯗꯤ ꯂꯩꯍꯧꯋꯤ. ꯑꯗꯨ ꯅꯠꯇꯕ ꯑꯃꯗꯣ. ꯉꯔꯥꯡꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯣꯜ ꯑꯝꯇ ꯇꯧꯔꯛꯑꯣ. ꯑꯥꯔꯖꯦꯟꯇꯤꯅꯥ ꯐꯖꯅ ꯍꯥꯏꯔꯒ. ꯀꯩꯗꯧꯔꯕꯅ? ꯊꯦꯡꯕꯗꯨꯗ. ꯑꯁꯨꯛ ꯂꯨꯕ ꯋꯥꯁꯤꯕꯨ ꯀꯃꯥꯏꯅ ꯑꯗꯨꯛ ꯂꯥꯏꯅ ꯂꯧꯏꯅꯣꯕ? ꯌꯥꯅꯤ, ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯑꯗꯨꯝ. ꯅꯪ ꯀꯣꯂꯦꯖ ꯆꯠꯀꯗ꯭ꯔꯥ? ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯕꯤꯔꯒꯦ. ꯑꯗꯨꯒ ꯋꯥꯗꯨꯁꯨ ꯍꯥꯏꯔꯒꯦꯕ. ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ. ꯀꯥꯏꯗꯩꯅꯣ? ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯄꯨꯂꯞ ꯑꯋꯥꯕ ꯇꯥꯃꯤꯟꯅ ꯇꯥꯔꯦꯅ. ꯀꯩꯕꯣ? ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯚ ꯑꯝꯇ ꯇꯧꯃꯤꯟꯅꯁꯤ. ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯕꯥꯅꯤꯃꯛ ꯑꯋꯥꯕ ꯇꯥꯔꯅꯤ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯪ ꯖꯦꯛꯁꯟ ꯈꯪꯕ꯭ꯔꯥ? ꯈꯪꯉꯦ. ꯉꯔꯥꯡ ꯑꯩꯅ ꯅꯪꯒꯤ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯣ ꯃꯥ ꯎꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯗ ꯃꯥꯅ ꯋꯥꯈꯜꯗꯣ ꯄꯨꯔꯥ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ. ꯑꯗꯨꯒ ꯅꯣꯏ ꯇꯥꯃꯣꯗ ꯍꯥꯏꯅꯤꯁꯨ ꯇꯧ ꯂꯩꯔꯦ. ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯟꯅꯔꯅꯨ ꯌꯥꯔꯦ. ꯅꯠꯇꯦ, ꯁꯤꯕꯨ ꯐꯥꯒꯤ ꯌꯥꯕ ꯋꯥꯔꯣ? ꯑꯩꯗꯤ ꯁꯣꯝꯗ ꯃꯊꯥ ꯁꯥꯃꯟꯗꯅ ꯑꯍꯤꯡꯃꯨꯛ ꯇꯨꯝꯗꯦ. ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯂꯛꯅꯔꯤ ꯃꯥꯜꯂꯦ. ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ. ꯅꯕꯨꯡꯅ ꯅꯌꯥꯡꯂꯦꯟꯗꯣ ꯁꯥꯟꯅꯔꯀꯥꯟꯗ ꯐꯥꯒꯤꯅꯤ ꯐꯥꯒꯤ ꯅꯠꯇꯦꯗꯣ ꯈꯪꯉꯅꯤ. ꯑꯩꯅ ꯐꯣꯇꯣ ꯀꯥꯞꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔో? ꯇꯥꯃꯣꯅ ꯈꯪꯉꯗꯤ ꯑꯩ ꯁꯣꯏꯗꯅ ꯆꯩꯔꯅꯤ. ꯑꯩꯈꯣই ꯇꯥꯃꯣꯗꯤ ꯁꯨꯝꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦꯕ. ꯅꯨꯄꯤꯅ ꯈꯠꯆꯟꯅꯕꯁꯦ ꯌꯥꯝ ꯁꯥꯎꯋꯦ. ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯅꯦꯕ. ꯅꯪ ꯀꯞꯄꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯚ ꯇꯧꯗꯣꯔꯤꯕꯣ? ꯐꯖꯅ ꯑꯝꯇ ꯁꯦꯡꯗꯣꯛꯀꯣ. ꯑꯩꯈꯣꯏ ꯇꯥꯃꯣꯗꯒ ꯍꯥꯏꯔꯛꯑꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ. ꯑꯚꯤꯃ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯇ ꯑꯩ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ. ꯃꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯇꯁꯨ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ. ꯅꯪꯀꯣ ꯑꯩꯅ ꯁꯥꯎꯗꯅ ꯅꯨꯄꯥ ꯑꯝꯗ ꯀꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯗꯤꯀꯣ ꯅꯪ ꯀꯞꯐꯧꯅꯤꯀꯣ. ꯅꯪ ꯅꯨꯄꯥꯒꯁꯨ ꯂꯣꯟꯅ ꯀꯣꯏꯔꯤꯕ ꯑꯣꯏꯔꯦ? ꯀꯣꯏꯕ ꯅꯠꯇꯦ, ꯃꯤꯅ ꯄꯥꯝꯃꯦ ꯍꯥꯏꯔꯛꯄꯅꯦ. ꯁꯦ ꯑꯩꯒꯤꯁꯤ ꯇꯣꯡꯉꯁꯤ. ꯆꯥꯔꯣꯏꯒꯦ ꯁꯤꯗꯤ ꯀꯩꯅꯣ? ꯈꯨꯃꯨꯛ ꯌꯣꯟꯐꯝ ꯅꯠꯇꯦꯃꯤ, ꯁꯥꯏꯁꯤ ꯎꯇꯨꯕꯤ. ꯃꯤꯅ ꯅꯣꯛꯅꯔꯛꯀꯅꯤ, ꯇꯜꯂꯦ. ꯍꯣꯂꯤ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜꯗ ꯂꯦꯞꯇꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ. ꯑꯩ ꯅꯪꯒꯤ ꯂꯦꯞꯄꯤꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯗꯦ. ꯑꯗꯨꯗꯤ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯈꯪꯗꯦ, ꯑꯩꯁꯨ ꯍꯪꯒꯅꯨ ꯑꯩꯉꯣꯟꯗ ꯑꯝꯇ.
Chahi ani chupna aina kauba tambane. Adu ai ngamde. Ai shuang ngamde. Mahabu kaukthokpadi ai ngamde. Adunane hangadaba Sangom cha thakte harabadi da tamo kari cha oine lo loge hangadaba wa ngang batan ba mi gi dine konthi su du marang ka kani kai ba se phajana khangdre ne ha adui ni pudo na ta de nang nupi inta leitrabo phamba ya banatro nangna phamba ya dasu ai di phamme kai dau reba kai problem nei reba yang ka pe ai sibo What is your problem? What is your problem? Angang masa nangna imung pumba makok sandana Thaina aina nang phubu ningsango If you are not gonna speak up, how is the world supposed to know you exist? Khumdri ji kai gino masing a jibo. Kana da noi ha jibo. Abai ma. Nang khali ji kai no. Ai khange ba. Nang khali ji kai no ba. Amada sengnam ta hairo ba. Ai yumda leiti damja. Kai lei ba nang je. Kalakte taibang kalakte hiyai Kaurang linangi nungshi minokta Oy sanu nangami kopama Oy sanu numatang nanga Ho nangi namito dukan gane aday noy na yumdagane ura laibado nungay bidraba aduna ne atopa mafam khara su uhaningba adugi pubira lakpani kaino Laija nang sidi angang khalokpaga chap hek manai he. Ai angang oiri. Aduna nangna romance digi lo le mi da Aduna boisu to sidi. Atai lairi ai chak charoi ko Hoi ba. Adu hando. Moli mi amusitene singang sidi Mina uraga phajade hando. Minung shi am poktrabo nangba Aina sara hilise waramani ga khangdra baba Aine helhan bro do bo. Aina letharaga hospital pukhatpadura nangaisa Ai ne ije samrai galak tore. Ka phaulo nang. Ai nangi le pira di yar ma natro. Yade. Adu de ke dawai ma. Sidagi ma kim hektraba Hairaktre. Call to basu switch off adum hai. Hai yarise kharkapadi ꯑꯩꯈꯣꯏ ꯑꯣꯔꯀꯤꯗꯁꯦ SBIꯗ ꯕ꯭ꯔꯥꯟꯆ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯄꯨꯔꯦꯌꯦ Congratulations tolop chabi gai do ne ha Ado noi SPI staff ki sak takat padudi kya mahirba ha yam haireda doi wadi Ado aigi long kita piuna nokning deko phagine kaina nangna khar chimbi uba yana ba Adu bo ngamde di nang lebe ki kanari kya yam wajai nangon dai dum sen khara pujage Aina sara hilise waramani ga khangdra baba Aina letharaga hospital pukhatpadura nangaisa Tasingna waina phongdopadi haite Adu ai action utpadi haini
ꯆꯥ